ngasisu channel asigi maikaidigi Manipuri Horror Story mapuduna laksari Sayolbi Bhoot Lairembi Wari asibu thabirakpana Wakim phundrei Wari asi hingliba natragana sikraba kanamataga mari lainajade aibagi wakhalna sagasaduna izaba wari amakhangni Wari asida soikilan ki yaurbasu miyamna ngakpigani Sayolbi Bhoot Lairembi Deepak school satlubani school halakladuna magi lairik pananaba room aduda lairik pari ngasai school da mamanabaduna hairakpa wahi khara ningsanglai ozana he karino ne nakhoi nangnari dubo aina takpa paradi taw haibadi yade aduga wari ga sanaradana noi hauji loina phutharo haibro Deepak na oza kaisuna teda sum heloi gi wari sanaram lini maira baga oza adunam kariye heloi gi wari eba karamba heloi no ne kari nakhoi gi Manipuri film gi Dr. Hemo gi heloi duro nakhoi na sanari ba wari dubo maira bana mukhumai oza na tiye akhoi le kaida thaina gi mantra haibi nupi ama laye aduna hairiba sikhiba mi boiro laibu oiro heloi boiro madugi mantra da soladi adum tholai haye oza adunam kari karamba mantra no ne nangbu khanglakpro khangladi engonda ju khara takpiyu dana aigi so ama try tawnaba oza aduna sumna phagi tawrai maira baduna mu asum khumai hoi oza aigi notebook ti ibne si hairaga pisili oza aduda oza aduna mo notebook adu hangdoktuna yengli ure ani suba sena aduda yauribado oza aduna mantra adugi khwai first da one thok haina thabadu hana mabukning solai kanagumana masigi mantra asi solabadi nangna ujaningba mi amabu oiro khudak adura tholakani adubo mantra asi sonma matamda ahingi pung taragani thoi sap sabi matamda candle ahum hai lei khara yauraga laphu mana amada haplaga amamba jaga amada khurumgadabani khurumba loiraba matung khuba khugadabani leiba aduda thangi maya taraga tarit hakadabani hakpa loiraba matung mantra si pukning sangna nangna ujaningba kaujaningba misak adu thamoida lalaga songadabani mantra si sonba matamda aki akhang kharadi tawrakani maduda nakhoi kibi yadi karigumba nakhoi na kirabadi nakhoi bu awafamna soidana tagani oza aduna asumna mabukning soli sonba loiraduna notebook adu mairabada am piri school adusu ben taraduna oza adusu thokre Deepakna notebook adu hangdoktuna mantra adu magi notebook adu sinjili asum nange hak khalaba matung Deepak ngasai man silakpa adu hangdoktuna launa solai ahing atheng tenglausida ujaningi nang boina pukning sangna kaujariye aina kauribase nahakna tabiragadi leplaro mitmangsida laya thangya ku Deepak mantra adu mamit adu tumsilaga solakpani adubu karigumba posa amata yaudabaduna phana thokningba lairabasu tholaktre Deepak amuk soirei karino aina solibasibu lala jalani mathaki sina kai hairiba o si sonbadagi oirajani tholaktrise wahai du hairaga mathaki wahang thoadu masinaduna solai kanagumana masigi mantra asi solabadi nangna ujaningba mi amabu oiro khudak adura tholakani adubu mantra asi sonmi matamda ahingi pung taragani thoi sap sabi matamda candle ahum hai lei khara yauraga laphu mana amada haplaga amamba jaga amada khurumgadabani khurumba loiraba matung khuba ahum khugadabani amasum laiba aduda thangi maya tara taret hakkadabani hakpa loiraba matung mantra si pukning sangna nangna ujaningba kaujaningba misa ado thamoida lalaga songadabani mantra si sonba matamda aki akhang kharadi tarakani maduda nakhoi kibi yade
Karigumba nakoina kirabadi nakoibu awafamda soidana tagani. Dipak uhang thok adu suanma loire amuk soirei. Ush sidi yam luduri he. Hai lei kharasu candle ahum adugasu lafu mana amada haplaga amamba jagada khurumgadaba. Ush aibu ngamgaduri bajalo. Ki jagre dako. Ashi haina hoide he nupanabu hayang oine hek kaurage. Ngasigi pung taraga ni thusu henkre tumlurage. Dipak mut nungaina magi ka adom sanglei. Phamung aduda kakhalaga tumkhre. Dipaki mamangda paklava yamnasu saurava turel amada lami. Turel adudagi masak matau yamna fazarabi nupi amana Dipakta asum hairei. Nangbu kadaidagino. Nang mafamsida kaidaubu lakpano kaiming kauge. Dipak namu asum khumi. Mingbudi Dipak kawe mafamsida koiba lakpani mafamse yamna fazai. Yengbagi penaidi. Nupi aduna asum hairei. Fazabane. Fazabigi horak pham oiribani. Mafamse awaba kyagi potapamsu oinaribani. Adubu Dipak namu adubu kaidoraba wari makhatar o tage. Nupi aduna miludagi pirang sintharaga Dipak ta hairei. Adubu aidi mafamsida leibase yamna ware. Ado nangna ngasi mafamsida lakpase ai yamna hainingai leitana harawi. Sahi sa kyagi mamangdagi fazaraba mafamse kana jiba mafau sangnaba mafam nati. Dipak namu karige asuk fazaraba mafamsida sangba yaroi kainaga athingbaga leibro haise. Nupi adunamu kapna hairaklamni. Tu yengo ashida khariba sambal ase kari maramdagi khajilduna thamkiba sambal no haibadu nang khangma ngamri yengo. Dipak namu ai dikhang diye ngasida mafam asida thengnabanina ado nang dikhang bro. Nupi aduna khangi. Adubo aina mafam asida sai kya leirakpadagi kanamatagi sakpham po uba phangkide. Adubo ngasidi nangna leplare agi thongjulasida. Khajinduna thamliba sambal ase kari maramdagi khajilduna thamliba sambal no haibado ngasi ai nangonda wari pumba lirage. Dipak ngasai makai karisu khandana nupi adugu wari sanajabani. Nupi aduna hairakliba marau leiba wahi aduda khitangdi singnajai. Adubu nupi aduda karisu singnadaba saduna wari pumba tathoklagi haiduna nupi aduda hairei. Libiyo yam taninge base liroba taningmana khawrangli. Nupi aduna wari pumba liba horai. Ai sigi thangnaba khul asidagini aikhoigi imungdo yamna warami hai. Aigi ipadu thabak suba satkisu hai. Ai pokpa numit aduda aibu pokpa imado laikhidresu hai. Ima leitaraba matung ine aduna aibu sahi 3 phawu yukpiraisu hai. Aina sahi 3 suraba matungda aigi ipado yum aduda halakhi. Numit aduda ipa aduna aibu nupi pu yaidana laije irul nungsida aibu langtabikhi. Aina laije irul nungsida sahi 15 mapung phan leirakpa aduda aigi ima aduna masa aigi manglanda laktuna minungsi khangdaba ipabo hatnanaba ima aduna masa aibu Sayolbi Bhoot ama oihanbiramkhi. Numit adudagi ai laije irul nungsidagi tholaklaga nongmagi laikai khudingdagi angang amamam pharaga aigi chinjak oina sai. Adubu nongma leibak thibadagi aigi laije irol nungsida leiringai tanja aduda nupi khara phi subu lakhi. Nupi singduna ising sopada aina makhoigi khuda aduda phogotloi. Aigi akhibagi saklolado uraga makhoi singdo kina lekaigi mi tanaba laurai. Kana leibage amukta kanbiyo. Leikagi miyamdo huptuna nupi ahum adugi manakta changsilai. Nupi singduna tu sida mira laira khangdaba ama leire tu sida leire.
Laija irol nungsida leiriba nupi ado sayol ama mu onduna wahai khara hairei. Kaidaurage khul mayam horaga la isibo ai khangdrabo ai tomalgi masa nupi abemane. Nupi adu tomalgi masa nupi abemagi sakno lauraduna mayamdu hairakpani. Mayamdu ngakna nupi ahum maduda onsilaga sairei. Tharo lainam Lakshmi nakhoi bu ngawrabo ta tomalgi masani ne nupi sidi mira laira khangdab laira kaina nasinthiba mayam saslawai handak amuka sumaina ga tawradiba nang faru he nupi ahum aduda sairamlaga mayamdu mayumlomda kanakhre nupi ahum adu yam ngakna laija irul nungda lairiba nupi aduda onsilaga sairei. Abema kaiginu nangna aikhoi kihalibade nangdi ising manungsida kaidawriba nang nupi ne haibsi kawra malene. Laija irol nungdra lairiba nupi aduna hanagi saklonda amu olai nupi ahum adu amukas lawrai. Mayam amukta thokpiro amuksu nupi ama tholai asi haina yamna kana lawrai. Nupi aduna makhoi ahumdu ising manung adura singtaki. Nupi ahumdu sayolbi nupi adugi sakthak oina nomu nomigi halaka sai. Phi subo sakhiba nupi ahumdu hanjilaktre haina mama mapa singduna thiba lai adubu phangba kawbudi leiti. Numit adu su hokre laikai aduda nomu nomigi angang sum makslai. Asumna asum noma kangdana mangsilakpa aduda maibi ama kauduna ising adudu yenghali. Maibi nina thokliba thawdoksingdo loina khangli. Maibi aduna leikaigi miyamsingda paw adu loina khanki. Maibi aduna leikaigi mising adu loina kauthoktuna ising adu sambal khajilanki. Numit adudagi Sayolbi Bhoot nupi ado ising manung aduda yam wana leikhi. Numit khrani haukraba matungda Sayolbi Bhoot nupi adu ising mathak aduda phamduna kapna leiri. Maiba adu laklaga masada ising ado solaga kheksilami. Sayolbi Bhoot adu ising manung adudagi thokpa ngamdana leikhi. Asumna sahi sa kya haukre. Asum tauna Sayolbi Bhoot nupi aduna makhatari. Masini maphamsigi thawdoksing. Adubu haujiksu mafam asidagi ai thokpa ngamdana leiri. Aibu nangna mafam asidagi laktuna lakthokpa lakpiyu. Asumna Dipaki mamang aduda uriba nupi adu swai mangki. Khudak aduda Dipak mika phat tholai. Humang nasu loire. Dipaki masapum adu. Dipak table adudagi ising glass ama yaraga thaksili. Thongna odomda amuk yenglai. Nongalaga leirambatuda yam ngakna haidai. Ngasi subu kari numit oira zatnune. Ahing su mikap sungthoge thoktaba. Ngaikhune ngasai aigi manglanda laklaga wari sanakhiba nupi adubu mafam adura leiramkhigadrane. Yam wana su uba magi maithongdo aigi mangsibu chumla zala natragana lali zala. Hoide aseng mama khangnaba nupi adu horeldi hekta kaurage. Asumna ngehak khanjaraba matung school sakre. Mamanaba mairabasu class adugi bench aduda famlaga leirami. Dipak sangsilaglaga. Nangdi yam ngalina aiga hauramba natteba laikai nakna leinaraga. Ado kaidawrage ungduna leidubo aina hanglisi nang khumnaru hadiro. Mairabana adugi natiye ngasida I wakhalse yam nungaiti. Dipak namu kainone aiju khangbu yaroidro. Mairabana yaniye wari se nang sutar yam nungairoi aduna samjilaga khitang hairage. Dipak namu hairo. Mairabana haige ngasai aina tumba hogolakpado aduda lambida nupi khara wari sanaraga leirame.
ꯑꯩꯈꯣꯏ ꯃꯃꯥꯡꯒꯤꯗ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯗ ꯍꯥꯟꯅ ꯃꯄꯥꯅ ꯅꯨꯄꯤ ꯄꯣꯛꯑꯦꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯂꯪꯊꯈꯤ ꯍꯥꯏꯌꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯞ ꯇꯧꯔꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯗꯨ ꯏꯁꯤꯡ ꯏꯆꯥꯎ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯒꯅꯤꯅ ꯃꯈꯣꯏꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯦ꯫ ꯗꯤꯄꯛꯅ ꯑꯃꯨꯛ, ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯆꯨꯝꯒꯅꯤ, ꯑꯩꯒꯤ ꯃꯪꯗ ꯂꯥꯛꯈꯤꯕ ꯃꯍꯥꯛꯇꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯍꯣꯔꯦꯟꯃꯛ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯌꯦꯡꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯐꯨꯛ ꯐꯨꯛ ꯍꯧꯒꯠꯅꯩ꯫ ꯀ꯭ꯂꯥꯁ ꯑꯗꯨ ꯍꯧꯔꯗꯨꯅ ꯑꯣꯖꯥ ꯑꯃꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯗꯨꯅ ꯗꯤꯄꯛꯁꯨ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯣꯡꯗꯣꯛꯂꯝꯂꯒ ꯃꯄꯥꯟꯂꯣꯝꯗ ꯌꯥꯝ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯃꯥꯅ, ꯍꯩꯃ, ꯀꯔꯤꯅꯣꯅꯦ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏꯗꯨꯕꯣ? ꯗꯤꯄꯛꯅ ꯑꯃꯨꯛ, ꯏꯃꯥ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯇꯨꯔꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯃꯃꯥꯅ, ꯇꯨꯔꯦꯜꯗꯗꯤ ꯀꯩꯗꯧꯕ ꯆꯠꯇꯣꯏꯕ? ꯌꯥꯔꯣꯏ ꯇꯨꯔꯦꯜꯗ ꯆꯠꯄ꯫ ꯃꯤ ꯑꯃꯠꯇ ꯆꯪꯅꯗꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯁꯤꯅ ꯀꯔꯤꯒꯤ? ꯗꯤꯄꯛꯅ ꯈꯨꯝꯃꯛꯏ, ꯑꯣ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯑꯩꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄꯗꯒꯤ ꯇꯨꯔꯦꯜ ꯑꯗꯣ ꯑꯃꯨꯛꯇ ꯆꯠꯇꯔꯤꯌꯦ꯫ ꯉꯁꯤꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯛꯄ, ꯑꯗꯨꯒꯤꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯕ꯫ ꯃꯃꯥꯅ, ꯑꯩꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯔꯣꯏꯗꯅ꯫ ꯇꯨꯔꯦꯜ ꯑꯗꯣ ꯑꯆꯝꯕ ꯇꯨꯔꯦꯜ ꯅꯠꯇꯦꯅꯦꯍꯦ, ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯤꯅ ꯌꯥꯝ ꯀꯤꯅꯕ ꯃꯐꯝꯅꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯐꯖꯔꯁꯨ ꯀꯅꯥꯝ ꯆꯪꯅꯗꯅ ꯂꯩꯔꯛꯄ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗ꯭ꯔꯣ? ꯗꯤꯄꯛꯅ ꯑꯃꯨꯛ, ꯐꯔꯦ ꯏꯃꯥ, ꯏꯃꯥꯅ ꯆꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯆꯠꯂꯔꯣꯏꯒꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯅꯥꯝꯇ ꯆꯪꯍꯟꯗꯦ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯅꯆꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯃꯃꯥꯅ, ꯍꯥꯏꯒꯦ꯫ ꯍꯥꯟꯅ ꯊꯥꯏꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯄꯤ ꯄꯣꯛꯏ ꯍꯥꯏꯗꯅ ꯍꯨꯟꯊꯈꯤ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯥꯏ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯕꯨ ꯐꯥꯗꯨꯅ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅ ꯆꯥꯕ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯅꯝꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ, ꯃꯔꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ? ꯗꯤꯄꯛꯅ, ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯗꯤꯄꯛ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯐꯨ ꯃꯅꯥ ꯑꯃ ꯄꯨꯔꯒ ꯆꯪꯂꯛꯏ꯫ ꯂꯐꯨ ꯃꯅꯥ ꯑꯗꯨꯗ ꯂꯩ ꯈꯔꯒ ꯀꯦꯟꯗꯜ 3 ꯊꯥꯜꯂꯒ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯛꯏ꯫ ꯇꯥꯂꯛ ꯑꯗꯨꯗ ꯗꯤꯄꯛꯀꯤ ꯃꯇꯨꯡꯗꯒꯤ ꯁꯣꯠ ꯇꯧꯔꯛꯏ꯫ ꯗꯤꯄꯛ ꯀꯤꯗꯕ ꯁꯥꯗꯨꯅ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯜꯂꯛꯏ꯫ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯥꯎ ꯑꯗꯣ ꯑꯍꯧꯕ ꯑꯀꯤꯕ ꯃꯈꯣꯜꯅ ꯅꯨꯝꯃꯛꯏ꯫ ꯍꯟꯗꯛꯇꯤ ꯗꯤꯄꯛ ꯀꯤꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯐꯤ ꯑꯉꯧꯕ ꯑꯃ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯗꯤꯄꯛꯇ ꯌꯦꯡꯂꯛꯏ꯫ ꯗꯤꯄꯛ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯏ꯫ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯁꯣꯜꯂꯤꯕ ꯃꯈꯩ ꯁꯌꯣꯜꯕꯤ ꯅꯨꯄꯤ ꯑꯗꯨ ꯇꯝꯅꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯣ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯏ꯫ ꯗꯤꯄꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯃꯨꯁꯤ ꯉꯥꯜꯂꯝꯕ ꯀꯦꯟꯗꯜ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯨꯠꯈꯤ꯫ ꯗꯤꯄꯛ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯣꯟꯕ ꯐꯥꯎ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯗꯤꯄꯛꯀꯤ ꯃꯈꯨꯠ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯗꯤꯄꯛ, ꯍꯣꯏ ꯃꯥ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯎꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯌꯣꯜꯕꯤ ꯚꯨꯠ ꯅꯨꯄꯤ ꯑꯗꯨ ꯗꯤꯄꯛꯀꯤ ꯃꯇꯨꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯣ? ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯗꯤꯄꯛ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯣ, ꯅꯪ ꯑꯣꯏꯔꯦ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟ ꯈꯣꯡꯖꯦꯜꯗ ꯂꯥꯛꯂꯝꯕꯗꯣ? ꯅꯨꯄꯤ ꯑꯗꯨꯅ, ꯃꯥꯅꯦ, ꯑꯩꯅꯦ, ꯅꯪꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯝꯂꯤꯕꯗꯣ꯫ ꯍꯥꯏꯔꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ꯫ ꯗꯤꯄꯛꯅ,
हाइगे अदो नंगी सक्तमदो मतौ करमना मी अमगी सक्तमदा अमु हंजिलकनी नुपी अदुना करिगुम्बा नंगना तोरेल अदुदगी आइबु लौथोकपिरबदी आई सोयदना ताइबंगमी ओलकनी नंगना आइबु लौथोकपिद्रबदी सिदगी हेना हेना तामथीबा मिसा अमसु ओलखिगनी अदुना नंग आइबु हौजुमक लौबु लापियो आई चलगे नुपी अदुना वाई खरदो हाइरमलगा सत्ख्रे दीपक मबुकनिंगदा असुना खंजरी आइबु हौजुमक चलगा माबु युमसिगी मौ ओइना पुसिला असिराने असुक फजब नुपी असिबु आइखोइ लेकाइसिदा फो पोक्तरी अदुना आई माबु तोरेल अदुदगी लौथोकपा सकनी असि हाइरगा तोरेल लोमदा लाई असुम लाकपदा तोरेल अदु यौसिलाए नुपी अदुना हाइरमबगी मतुंगिना खाजिन्दुना लैबा माफम अदुदा दीपक कुमथरई निंगथम थासु ओइबना इंगबनासु लोइरे तोरेल अदुदा खरा कुमथरगा लैरे नुपी अदुगी खुदांग अदु पाइदुना तोरेल अदुदगी पुखलई मंगलांदा उबदा नतना असेंबदसु फजरंबदुदा नुपा मादी पुंगाव ngawkhre असुम तौदुना नुपी अदुगा दीपक अदुम मयुम लोमदा लाई सयोल्बी भूत नुपी अदु दीपक की नुपी ओइना याम नुंगाइना इमुंग अदुदा लेखि लैकाय की मी मयामना नुपी अदुगी फजबा मैथोंग अदु उरगा सोनै ngangnei दीपक की नुपी असि फजख्रेदको वारी असि पाथोकसखिबदा सुखि लानखि यावरबसु मयामना ngakpigani मैम मतुंग ताबदा नुंगाई नुंगाइरबा मणिपुरी हॉरर स्टोरी क्या पुदुना लाक्सकी मैम पुनः ngaibiramo